MSTV mieng tabiribasingbu nomaitham kajalna khurumjari. Hauzik nunthilgi oiba pau pizari. Leingaka hiram kharada yanaba purakpadagi tha asigi amada lilongda thokiba laibak thiba thodok aduda lekhidrabasingi asiba haksang lauragani haina thodok asigi matangda semkiba JSC convener MD Habibulana phongdokhre. Wafam asi JSC gi musing ngasi Chief Minister gi Secretariat Chief Minister N Biren Minister Govindas amadi MP lesemba yauna leingaki luchingba singa wari sanaba loiraba matungda pangthokpa Paumi singa unaba amada haikibani. Ayu pung 13 dagi nunthil pung 2 rom fawba chathakiba wari sanaba adu loiraba matung CM gi banglor mamangda pangthokpa Paumi singa unaba aduda Habibulana January amagi laibak thiba thodok adugi matangda JSC amadi imung manungi mute singa ngasigi unaba aduda hiram kharada yanaki. Yanaba sing adudi lekhidaba mangada lupa lakh tara ex gratia piba lekhidaba manga amadi fibam luna sokpa ahumgi imungda chanaba lengaki thabak amamam piba January amagi thodok IGP amana luchingba police team amana thigatpa Lilong police station da SDPO ama thamba yauna police strength hengat hanba amadi oinam dam manakta police outpost ama thamba yauri asumna lengak amadi JSC gi marakta yanaba asi leibadagi lekhidraba mioi manga asigi haksang launaba warep lobani loinena lengaka JSC Anigi marakta yanaba ama purakpadagi hana khongjang sangsingani haina tawramba khongjang singsu makhatana amta tawraroi maram asina JSC na larokliba khongthang asida miyamna su sagatpiu amadi social media da kanagumba kharana thodok asigi matangda tongan ba wafam kaya sandoklaga kanglupki oiba irang sagatnaba hotnaba asi makhatana tawbiganu lengakna su hiram asida akanba mieng changbiu haiki Lilongda hojik leiriba police ki karisida mapangan kan nabai tamakta SDPO dagi ta da SDPO gi reng leiba officer ama so lilongda koi permanently oina thammani loina na koi gi outpost ama so lilonga samro ga taina ba oina imphal beres ki sida koi outpost ama permanently oina hangani haiba gi koi MOU sign tawnajare Hairiba pointsing asida koi yanaba porakhibana maram oiraga koi ngasi leikhidraba sinase koi muktagi koi lakthoaga magi leikhidraba singasigi shahid oikhaba singasigi mathau mangam koi matham matam lepaga koi athubada pangthoklani hana JSC maikei thamjari Imphal West District Manung Sanba Kadangban Kangsup Sinthagtagi Kukim Leten Singna Maitai Khulda Onsinduna Handak Lepa Leitena Landarakliba Asigi Quick Action Oina 22 Suba AR na 32 Suba AR Amadi 66 Suba CRPF Battalion gi apunba combined team na Kangsup Songnungda operation sathakre ngasi ayu pung 3 tagi na Nipan fawba sathakiba operation aduda Kukim Leten Singna lairamba bunker ani thengnabadagi thugaikre Loina bunker sing adudagi kapthokpada ngairiba isan rifle gi MTK tara AK47 rifle gi MTK tara taret 7.62 mm LMG MTK mari 303 rifle gi MTK manga amadi 12 bore MTK ani thengnaki Loina security force sing lai haibagi pau tabadagi mafam aduda lairamba Kukim Leten sing bunker thadotuna chelamre hari Hauzik state asida oriba law and order gi fibam asibu ningthizana ngak senba ngamnanabagit khongthang ama oina law enforcing agency ama oriba police department amadi ambulance ki siren makhon ge manaba makhol kayana miyamda karigumbada chamamnaba phawalibasi kokhanaba police department na sijinariba gari singi siren makhon asiga ambulance Gari singe siren makhonga atai atopaga mana handanaba Commissioner Home Government of Manipur na thorok patrol amana hari Imphal Iski Purampata Leiba Modern College ki Maheroi Singna Modern College ki Principal O Premila Chanubu transfer tawba yaningde college asigi chapka thawrangda achoba thaudang loduna lakpani haina ngasi Modern College ki Maheroi Singna Administrative Block ki office solon sankre Modern College the second semester tamniba Maheroi mangang lakpa pebamna paumi singda phongdorakpada lengaki order amagi matung inna college kharagi principal singi transfer order ama thodaki masida college asigi regular principal busu transfer tobikre masida college asigi Maheroi singna yabangam loi
Imphal Eastki manungda leriba modern college asigi award apa pumnamak tanaduna college asibu chakatpa college amang oinaba hotnaringai cheraksida principal in charge ama thajilakpa asi yaningde lenga ki thawang asi college asigi mahiroi singna yaningde maram aduna lenga ki order athuba matamda handokpiu aduga hanagi principal bo college asida hanagumna mathau tawhanbiu order thotri fawba college administrative block so thingzilagani maram aduna hiram asida ikai khumnabada matik charaba education minister na mieng changbiu haiki अखोई रेगुलर प्रिंसिपल अमा लेना हादी हजिक यांग जो कनो तवरे जन को अदुना अखोइना हजिक इन चार्ज प्रिंसिपल अमा थादा बिरको छ अखोइ मॉडर्न कॉलेज की छात्र छिन यानी को फोंदुक छ अदुगा हजिक स्टे ऑर्डर थोक्थेबो अखोइ एडमिन बॉक्स से क्लोज तो छ जे हाना की अखोइ हजिक एनईपी सिस्टम अनु बोला इसे सिगी मतम दा सिगी ममांग की अखोइ कॉलेज से याम सोधरमी अदु लाइबो प्रिंसिपल जिना डेवलपमेंट की लमजिदा कनो तवरे याम कन हेल्प तवि अदुना हाइट प्रिंसिपल अमगा अमगा हाले तसे दोक्सिन तवबसे अखोइ यानि याजि याजि Haukiba chahi listing ani kulumdoida Maharashtra da pangthokiba Global Model India Pre-10 category da Mr. Pre-10 India 2023 gi mingthol phanglakraba Imphal East District ki Wangkai Angom lekai dagi Thaunauzam Yohenba chahi 13 India gi mahus sinduna chatliba tha January tang 10 dagi 13 fawba Malaysia gi Kuala Lumpur da pangthokadawriba IM Model Search International 2024 da Pre-10 category ki competition da saru yagadawri competition asida mai pakpa haibasi Manipur miyam ge matengna mai pakpa ngamgadawri bani miyamna sagatpiu haina Thaunauzam Yohenbana phongdorakle Thaunauzam Yohenbagi yumda ngasi pawmi singa akhanana unaduna karamba wakhaldagi modeling gi lamsida asida changlakhibano hangbada mahakna hai mahak ahanbada yamna noirami aduna setningba dress setpa phangde migi slim tawa figure ubada yamna masa kangthaningba fawki slim figure tanaba mahaki ima babada haijaduna gym sanaba chatki gym trainer oza nganthoi ningthauzamna mahakpu takpi tambiki madugi matungda model gi oza Rakesh ta sinaki oza Rakesh na mahakpu modeling gi career asida pusinbiduna Global Model India haiba Pre-10 category asida mahak mai pakpa ngamlakhibani haiki modeling career asi miyamna yamna lana ubagum tawi masi tawragadi lairikta soirakani amadi aranba lambida chatkani haina khannai mahaksu modeler ama oinaba hotnarakpada mama mapa na irangda chakhigadra haina pakatpasu leiki adubu fai khanglakpadagi mama mapa na yabiki modeling career asida changge hairagadi lairik su yaudaba yade haksang su phaba darkar oi amadi sana khotnabasu maru oi aduna isung imanava singna modeling career asida changlakpada lamdam sigi ima baba singna support tawbiu haiki mahakna makha takhibada Manipurda thokliba irang asina angang aikhoida yamna charangnaba thokhalle lairik pukning changna pabasu ngamdre aduna paliba lengak asina irang asibu athubada loisinbiu haina su phongdoraki Thaunauzam Yohenba Uripok Bachaspati lekai da leiba Heritage Convent da hauze class 9 tamli Wangkai Angom lekai dagi Thaunauzam Kopesor amadi Thaunauzam Ongbi Padamani gi anisuba machani mathakta mache ama leiri aisu haiba competition asida India will represent tawuna saru yarugani aduga aidi chahi 13 da sungai ina wahajum phadri aduna kari taroga fagadage amadi kari lambi da chalagana fagadage habdu khangdabnina India gi miyamna maruwaina Manipur gi miyamna aibu namjingbiduna kari tawadaga fagadage habdu tapiu amadi aibu support tawi aduga hojik Manipur da thoiba irang asina अखोइना सा अंगांग ओइबा अखोइदा यामना चारांगनाबा थबक अमा तवि खलसु तारिक अमा पाइ खलसु पुंगनिंग चंगना तवंगमदबा अदुना हाइ लेपालिबा लेंगांग असिना इरांग असिबु अथुबु मतमदा लसिनबिनबा हाइजै Central Japan da hakiba akanba yuwa habaduna maram oiraga haujik fawada miyoi 62 sikre miyoi chahum hembana asok apa nangkre yum listing kaya ta thokan kre haina Central Japan ge local officials singna phongdokre Japanese army personnel listing kaya amadi police officers sing firefighters sing Ishikawa prefecture ge tamthina sohal laba Noto Peninsula da miyabu rescue tonona bagi sangsin kre hairi matang asida nunthilge pau sanok sabulu shinjari MSTV mi eng tabiri basingbu amok hana khurumjari